भारत के प्राइम मिनिस्टर ओरंबा राजीव गांधी बु हातखिबा नुमित पु एंटी टेररिज्म डे हाइना पालन तौखरे ISTV के पाउमियंग ताबिर बसिंग तराम नोक्चरी हौजिक मरुब पाउ सनोन पिजरी भारत के प्राइम मिनिस्टर ओरंबा राजीव गांधी बु हातखिबा नुमित पु निंगसिंग दुनंगसी एंटी टेररिज्म डे हाइना थोरम पांगथोकली मणिपुर दसु राजीव गांधी ना लेखिदबगी कुनगमंगारक सुबा निंगसिंग थोरम मणिपुर प्रदेश कांग्रेस कमिटी ने सिंधुना कांग्रेस भवन पांगथोकरे थोरम मदुदा मणिपुर प्रदेश कांग्रेस कमिटी की प्रेसिडेंट टी एन हाउकीप चीफ मिनिस्टर ओक्रम इबोबी डेप्यूटी चीफ मिनिस्टर गखांगम मिनिस्टर MLA अमदी MPCC की मियोय कयाना सरू याखी लेखिद्रब राजीव गांधी की फोटोदा लेसु कतुना इकाई खुमनबसु उतखी जाति असिबु ngakminnanaba MPCC की प्रेसिडेंट ओरबेतियन हाउकिपना नहोमना वासक लोखी चीफ मिनिस्टर ओक्रम इबोबिना थोरमगा मरी लेनेना हाइखिबदा भारत के सकना रेवोल्यूशन राजीव गांधी बु टेररिस्ट सिंगना हातखिबा सि थमय सोंग नुगाइते महाकुंभलु सिंगबा लेखिदबा सि मियामगी अचौबा मांगजबनी हाइखी हारिबा यामना नहा ओइबा तुंगी आशा यामना लेरिबा भारत की प्रजा सिटीजन खुदिमना आशा साउना लेबा अदुगुंबा अखोइगी नेशन नतना इंटरनेशनली रिकॉग्नाइज तौरबा अदुगुंबा नहा ओइबा हाना प्राइम मिनिस्टर ओइबा राजीव गांधी यामना तमचीबा मोंगदा हातखिबा नेशन की मायोक्ता लेबनी अदुना मसुगुंबा टेररिस्ट सिंगसे मसी कोई यानिंगदे हाइना एंटी टेररिज्म डे हाइना मसी एसी पार्टी ना सिंगिरगा मसीदा पांगोक्सबनी JCILPS na jangshali basan thale pagi khongjang asina ngasi sumau sagi punsida chaun akai ba piri khoiraman kathel kana khide lambi da mi chat pagi chang yamna nemki mailo sangsing thong hangna khide sarkar gi office sing thong hang bagi chang nemki Amoromda Mayang Imphal Club Coordination Committee ki miyeng makhada miyoy kayana Mayang Imphal Bishnupur Road ki thana ani longbida human sense semduna Manipur da innerline permit system chanahlu pass tawkiba bill ahum act on to mitop na bhot lepa masung thadaba yahan ganu haiba kholau kaya ga loinana khongjang changsin khre April के तांग तरा माथोई की निमिदांग दा नुंगई दा लेबा मेरा संग दा नोमै कापसलम बदा मियोई तरा का मरी सोखिब थोदोक अदुगी मतांग दा चेनब मियोई सिंह हौजिक फावबा सरकार सेराक पी दबबु यानिंग दब फोंदोक्तुना लाली बतांग कुनगो हमदोई दा कौरिबा मणिपुर बन असदा तोआन तोआन बा क्लब ऑर्गेनाइजेशन कयाना सवत कनी हरी पावगी मरथना ब्रेक मतंग लोमिनसी Constipate सिजनबना मनुंग संग नुवाइतबा constipation problem कोहन मंगबी इतन तनबा मगम सादब सिंगुसु कोहन मंगबी नोमदा तुमम दाइदा लुबु लुबु साबा इसिंग ग्लास अमदा चामस अमा नत्रगा अनि द थादरगा सिजनबी constipate Unique Education CBSE Sega Road Kojeng Hazari Lekai opposite Sanga Express 5 months CBSE 11 and 12 science 3 months CBSE 9 and 10 SA1 starting from 12 May 2016 vacation course for Navodaya Sainik and outsider 2nd May 2016 girls hostel in the same block boys hostel and van service available Oza pain relief ointment khwang naba kok chikpa tang chikpa thu naba singbuda sinaba yarba lipsap gumna puthok saba Oza The third Education Cum Counseling Fair 2016 organized by Directorate of University and Higher Education Government of Manipur will be opened on 22nd to 23rd May from 10 to 5 p.m. at DM College Multipurpose Hall Imphal, reputed 90 plus colleges and universities at your doorstep. And wishing Likla on its 25th celebration.
ꯑꯃꯨꯛꯀ ꯇꯔꯥꯝ ꯅꯣꯛꯆꯔꯤ Indian Council of Agricultural Research ICAR na loba entrance exam nga sa Imphalgi Center sunda mai pa pangthokre exam asigi center ta kiba CC Higher Secondary School lomde tampasna Higher Secondary School da mahirui singna exam asigi damak parikha phamki nong tabna mahirui sing chatok sasin tobada khudong chadma khara mayok naki Uttara Sanglen Sana Konungda Ibadong nung Saba Masung Pakhang Baseng Hong Thorom Nasi Pangthokre Uttara Sanglen Sana Konung na Sinduna Pangthoki ba Thorom Maduda Manipur gining thawlai semba sana zawba Sana Konunggi amai binasing ba kaya saru yaki Lesemba sana zawbana Thorom masina lamdam masida nungsi chanaba purakpa oirsanu haiki Laini aduga ikodi lamdam masibu ikodi konbiriba lamdam masibu ngakiriba sendiriba adugumba ikodi Urong Matani. Namakoi yung famda thongi jaraga leba ase ingnaba suknaba aduga nungai yai panapanaba adu leba asida kanagumuna aikoigi yeknaba aduga mapandagi atopa kanagumuna aikogi mangna taknaba silapa matamda ngakthokpinaba adagi aikoi lamdam asida lairiba aikoigi ichilenau sing mayam kogi tere salai mapalgi lairiba ichilenau sing mayam si amaga kojel nungel pinanaba jel mananaba nusi chanana leinanaba kojati kumba koji wakal londa namasibu konbiriba ido nung saba nasin koji ro pakang bani ngomda thungi jaba nam thakpa thoromni Scheduled Tribe Demand Committee na mitai bu Scheduled Tribe list chalhana na basang chalak leba khongjang asida lup kaya na la na artha halle haina de samna thadrok pachero lamana khangalagli The Samgi Publicity and Propaganda Secretary Laisang Them Lamyan Bagi Cherolsna Makata na Kangalakpada mitai na Scheduled Tribe list chanma matamda hana Scheduled Tribe taliba music gidamakta kota amadi makhogi chakthungda kai bakari sulairoi makhogi hana lejariba mafam sing lokshan bagi wafam leite mioi kharana lana artha hanbagi thabak tobigino haibaga loinana mitai na Scheduled Tribe list chanbada kanagada wafam kaya su khangalakli International ki thakta sanaru kya puthokliba Manipur Hockey India Sub Junior Men's National Championship ki puarida ahan boina final changkhre hiramas ki matang da khogi sports journalist Boyai Ningthaujam dagi paudam ama Hockey Indiana apaba hockey sanarui putoktuna international ki tournament amadi championship singda Bharat ki akanba team semnabagi pandamda tournament amadi championship kaya leptana pangtoktuna lakli masi saruk ama oina hockey India gi miyang makhada Manipur na yumbu oiduna thasi tang tara mari dagi team tara taruk na group mari thokna khaidoktuna Khoman Lampak Strotap Hockey Stadium da Manipur hockey na sinduna chathariba taruk suba hockey India Sub Junior Men National Championship A division gi ngasi ayuk sanakhiba ahanba semi final match da yumbu Manipurna mamangi champion gi manga suba position takhiba hockey Jharkhand goal mari amada maitibu piduna chathariba championship asigi final sankhibani Manipur hockey gi mai pakpagi goal singadu Dipu Laisramna match ki nipumanga suba mari yankhaini toi suba minita goal ani sankhi atopa goal ani aduna ibungo konjengbam amadi Jenjen Ningombamna match ki taratare suba mari humfu mapal suba minita chanduna match asi mai pakibani maiti auraba hockey Jharkhand gi amatangaraba goal adu Joseph Kangari na match ki kun suba minita chankhi mai palaba Manipur hockey gi coach KSS Umesh Kumar na Manipur gi puarida Sub Junior National Championship ki ahanbo ina semi final changlakpadagi championship asi soidna final changduna champion oigni haiba thajaba chauna laiki ngasi semi final chanakiba match asi mai pakhibaga loinana pangtholiba championship asi Sanaru singna apapa performance piradi soidana mai pakani habigi thajaba chauna lai haiki ngasi sanakiba match asida Manipur hockey gi sanaroi Dinachandra Ravi Chandra amadi hockey Jharkhand gi sanaroi Runit Besara amadi Firoz Turkey da referee na yellow card piduna field gi mapan thohanki Sathariba championship asigi anisuba semi final match ngasi nungthil hockey Chandigarh amadi hockey Gangpur Odisha ga sanagani Ozolo selek pada mulu pau amukan episode Bharat ki Prime Minister Oiramba Rajiv Gandhi bo hat ki banamit pu Anti Terrorism Day hana palan tauke ISTV ki pau miyeng tabiri basing amukan khum jari